ꯀꯥꯝꯖꯣꯡꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯤꯡꯆꯧꯕꯥꯏ ꯆꯤꯔꯣꯗ ꯑꯗꯒꯤ ꯅꯝꯂꯤꯗ ꯋꯥꯡꯂꯤꯗ ꯉꯁꯤ ꯊꯣꯛꯈ꯭ꯔꯤꯕ ꯃꯌꯨꯝ ꯃꯩ ꯊꯥꯔꯝꯃꯤꯕ ꯅꯣꯡꯃꯩ ꯀꯥꯞꯄꯝꯃꯤꯕ ꯃꯤ ꯐꯥꯈ꯭ꯔꯤꯕ ꯃꯤ ꯐꯥꯔꯨꯔꯤꯕ ꯇꯧꯔꯤꯁꯤꯡꯁꯦ ꯃꯁꯤ ꯀꯅꯥꯅ ꯇꯧꯕꯅꯣ ꯑꯦꯁ ꯄꯥꯔ ꯒꯣꯔꯃꯦꯟ ꯔꯤꯄꯣꯔꯠꯇꯗꯤ ꯔꯦꯀꯣꯔꯠ ꯂꯩꯔꯝꯃꯅꯤꯀꯣ ꯑꯗ ꯀꯔꯝꯕ ꯂꯥꯜꯍꯧꯕꯅ ꯇꯧꯕꯅꯣ ꯀꯔꯝꯕ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯅ ꯇꯧꯕꯅꯣ ꯀꯔꯝꯕ ꯁꯤꯚꯤꯂꯤꯌꯥꯟꯅ ꯇꯧꯕꯅꯣ ꯀꯔꯝꯕ ꯑꯣꯐꯤꯁꯥꯔꯅ ꯇꯧꯕꯅꯣ ꯀꯔꯝꯕ MC ꯃꯤꯆꯝꯅ ꯇꯧꯕ꯭ꯔꯥ ꯈꯨꯠꯂꯥꯏ ꯄꯥꯏꯕꯅ ꯇꯧꯕ꯭ꯔꯥ ꯅꯣꯡꯃꯩ ꯄꯥꯏꯔ ꯂꯥꯛꯑꯕꯅꯤꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯅ ꯇꯧꯋꯦ ꯍꯥꯏꯕꯁꯤꯃꯗꯤ ꯀꯟꯐꯥꯔꯝꯅꯦꯕꯀꯣ ꯃꯤꯆꯝꯅꯗꯤ ꯇꯧꯔꯔꯣꯏꯗꯅ ꯑꯣꯖꯥꯔꯒꯦꯁꯣꯔꯀꯣ ꯑꯗ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃꯨꯛ ꯈꯔꯅ ꯇꯧꯋꯦ ꯍꯥꯏꯔꯕꯅꯤꯅ ꯅꯣꯡꯃꯩ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯅꯥꯅꯣ ꯃꯁꯤ ꯒꯣꯔꯃꯦꯟꯅ ꯃꯤꯌꯥꯝꯅ ꯈꯪꯍꯟꯕꯤꯌꯣꯕ ꯑꯣꯖꯥꯔꯒꯦꯁꯣꯔꯀꯣ ꯅꯩꯁꯤꯜꯂꯒ ꯊꯝꯕꯤꯒꯅꯣꯕ ꯀꯣ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯌꯥꯎꯋꯦ ꯍꯥꯏꯔꯁꯨ ꯏꯟꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯌꯥꯎꯔꯦ ꯍꯥꯏꯔꯁꯨ ꯐꯣꯔꯦꯟ ꯑꯦꯒ꯭ꯔꯦꯁꯟ ꯌꯥꯎꯔꯦ ꯍꯥꯏꯔꯁꯨ ꯃꯁꯦ ꯒꯣꯔꯃꯦꯟꯅ ꯆꯞ ꯆꯥꯅ ꯃꯁꯤ ꯃꯤꯌꯥꯝꯅ ꯈꯪꯍꯟꯕꯤꯌꯣꯕ ꯃꯗꯨ ꯈꯪꯍꯜꯂꯛꯇꯕꯗꯨꯅꯅꯤ ꯉꯁꯤ ꯃꯤꯌꯥꯝꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯉꯁꯤ ꯒꯣꯔꯃꯦꯟꯒ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯀ꯭ꯔꯥꯁ ꯑꯃ ꯂꯩꯅꯔꯤꯁꯦ ꯀꯣ ꯊꯥꯖꯗꯕꯒꯤ ꯑꯩꯈꯣꯏ ꯊ꯭ꯔꯁ ꯗꯤꯐꯤꯁꯤꯠ ꯃꯥꯡꯉꯛꯏꯁꯦ ꯀꯣ ꯊꯥꯖꯗꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯒꯣꯔꯃꯦꯟꯅ ꯄꯤꯒꯗꯧꯕ ꯒꯣꯔꯃꯦꯟꯅ ꯈꯨꯝꯍꯟꯅꯤꯡꯕ ꯄꯥꯎꯈꯨꯝꯁꯦ ꯄꯤꯗꯕ ꯃꯇꯝ ꯆꯥꯅ ꯋꯥ ꯍꯥꯏꯗꯕ ꯀꯣ ꯍꯧꯖꯤक ꯐꯔꯦ ꯒꯣꯔꯃꯦꯟꯅ ꯐꯣꯔꯦꯟ ꯑꯦꯒ꯭ꯔꯦꯁꯟ ꯌꯥꯎꯗꯦ ꯀꯣ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯌꯥꯎꯕꯒꯤ ꯔꯤꯄꯣꯔꯠ ꯐꯪꯗꯦ ꯍꯥꯏꯔꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯁꯨ ꯌꯥꯖꯔꯒꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯌꯥꯖꯔꯒꯦꯕ ꯑꯗꯨꯗꯤ ꯀꯅꯥꯅ ꯇꯧꯕꯅꯣ ꯐꯣꯔꯦꯟ ꯑꯦꯒ꯭ꯔꯦꯁꯟ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯉꯛꯄ ꯃꯤꯑꯣꯏꯅ ꯇꯧꯕ ꯅꯠꯇꯦ ꯕ꯭ꯔꯍ꯭ꯃꯥꯗ ꯕꯦꯁ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯀꯦꯅꯦꯕꯤ ꯕ꯭ꯔꯍ꯭ꯃꯥ ꯅꯠꯇ꯭ꯔꯒ PDFꯅ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯒꯅ ꯀꯅꯥꯅ ꯇꯧꯕꯅꯣ ꯀꯣ ꯄꯣꯠꯁꯛ ꯑꯃ ꯁꯤꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯈꯨꯠ ꯊꯤꯜꯂꯕꯅꯤꯅ ꯃꯗꯨꯅ ꯇꯧꯕ ꯅꯠꯇꯦꯅ ꯍꯥꯏꯔꯕꯅꯤꯅ ꯇꯧꯕ ꯃꯤ ꯑꯃꯗꯤ ꯈꯪꯉꯝꯗꯣꯔꯤꯕ ꯒꯣꯔꯃꯦꯟꯅꯗꯤꯀꯣ ꯇꯧꯔꯤꯕ ꯃꯤꯗꯣ ꯍꯥꯏꯗꯣꯛꯄꯤꯌꯣ ꯃꯌꯥꯝ ꯍꯥꯏꯗꯣꯛꯄꯤꯌꯣ ꯈꯪꯍꯟꯕꯤꯌꯣꯕ ꯑꯣꯖꯥꯔꯒꯦꯁꯣꯔ ꯃꯗꯨꯒ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯒꯣꯔꯃꯦꯟꯒꯤ ꯐꯥꯔꯅꯕ ꯄꯨꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯗꯨꯗ ꯃꯤꯌꯥꯝꯅꯁꯨ ꯃꯗꯨꯒꯤ ꯊꯥꯖꯕꯗꯣ ꯂꯥꯛꯀꯗꯧꯕ ꯄꯣꯠ ꯑꯃꯅꯦꯕ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯁꯤꯅ ꯑꯦꯁꯤꯅꯤ ꯍꯥꯏꯔꯦ ꯒꯣꯔꯃꯦꯟꯅ ꯑꯦꯗꯨ ꯅꯠꯇꯦ ꯍꯥꯏꯔꯦ ꯑꯦꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯕꯤ ꯑꯣꯏꯐꯝ ꯊꯣꯛꯄ꯭ꯔꯥ ꯁꯤ ꯑꯣꯏꯐꯝ ꯊꯣꯛꯄ꯭ꯔꯥ ꯁꯤꯗꯨ ꯀꯅꯥꯅꯣ ꯕꯤꯗꯨ ꯀꯅꯥꯅꯣ ꯈꯨꯠ ꯊꯤꯟꯕꯤꯔꯣ ꯍꯥꯏꯕꯅꯤ ꯀꯥꯏꯅ ꯄꯣꯠꯇꯨꯀꯣ ꯑꯃꯗꯤ ꯍꯥꯏꯕꯤꯔꯣꯕ ꯑꯗꯣ ꯃꯤꯌꯥꯝꯅ ꯎꯔꯤꯁꯤꯅ ꯑꯦꯗꯨꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯦ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯝ ꯇꯧꯔꯤ ꯀꯥꯡꯕꯨꯗꯨꯅꯦꯕꯀꯣ ꯀ꯭ꯔꯥꯏꯝ ꯇꯧꯔꯤ ꯀꯥꯡꯕꯨ ꯁꯤꯅꯦ ꯈꯨꯠ ꯊꯤꯟꯕꯅꯦꯕ ꯀꯣ ꯑꯗꯩꯗ ꯃꯤꯌꯥꯝꯒꯤ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯗꯥꯏꯇ ꯂꯧꯔꯒ ꯃꯤꯌꯥꯝꯒꯤ ꯊꯋꯥꯏ ꯂꯟ ꯊꯨꯝꯗꯅ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯑꯦꯗꯨ ꯅꯠꯇꯦ ꯅꯣꯏ ꯃꯤꯌꯥꯝꯅ ꯍꯥꯏꯗꯨ ꯂꯥꯜꯂꯤ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯕꯤꯔ ꯁꯤꯔ ꯗꯤꯔ ꯏꯔ ꯑꯦꯐ ꯍꯥꯏꯗꯣꯃꯗꯤ ꯂꯩꯉꯥꯛꯅ ꯍꯥꯏꯕꯤꯔꯣꯕ ꯑꯣꯖꯥꯔꯒꯦꯁꯣꯔꯀꯣ ꯃꯗꯨ ꯍꯥꯏꯍꯟꯗꯅ ꯂꯩꯁꯤꯜꯂ ꯊꯝꯕ ꯍꯥꯏꯕꯁꯤꯁꯨ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯤ ꯌꯥꯝ ꯐꯖꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯣꯠꯁꯛꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔ ꯁꯤꯒꯤ ꯄꯣꯠꯁꯛꯁꯤ ꯁꯦꯟꯇꯔꯅ ꯁꯨꯝ ꯍꯥꯏꯕꯁꯤꯁꯨ ꯑꯩꯅ ꯁꯦꯟꯇꯔꯒꯤ ꯑꯥꯗ ꯐꯝꯃꯤꯕ ꯃꯕꯨꯛ ꯅꯣꯏꯕ ꯃꯕꯨꯛ ꯈꯔ ꯀꯪꯕ ꯅꯣꯏꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯁꯦꯠꯄ ꯀꯣ ꯁꯤꯔꯣꯝꯗ ꯐꯝꯃꯒ ꯐꯖꯅ ꯑꯥꯗ ꯉꯁꯥꯏꯒꯤ ꯕꯁꯟ ꯐꯖ ꯄꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅꯗꯤ ꯁꯤꯒꯤ ꯔꯤꯄꯣꯔꯠꯁꯨꯅꯦꯕ ꯉꯥꯏꯔꯤꯁꯦ ꯑꯥꯗꯩ ꯎꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯁꯥꯏꯁꯤꯗ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯁꯥꯏꯗ ꯒ꯭ꯔꯥꯎꯟꯗ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ 이봉호 이병ꯃꯁꯤꯡꯁꯤ나 ꯀꯣ ꯁꯦꯟꯇꯔꯗ ꯔꯤꯄꯣꯔꯠ ꯊꯥꯕ ꯑꯣꯏꯔꯣ ꯄ꯭ꯔꯖꯥꯗ ꯔꯤꯄꯣꯔꯠ ꯄꯤꯕ ꯑꯣꯏꯔꯣ ꯍꯥꯏꯕꯤꯔꯣꯕ ꯁꯦꯟꯇꯔꯗꯁꯨ ꯍꯥꯏꯕꯤꯔꯣꯕ ꯁꯥꯔ ꯀꯦꯅꯦ ꯕꯤꯅ ꯅꯠꯇꯦ ꯁꯤꯅ ꯅꯠꯇꯦ ꯗꯤꯅ ꯅꯠꯇꯦ ꯏꯅ ꯅꯠꯇꯦ ꯑꯦ ꯀꯧꯕ ꯀꯥꯡꯕꯨ ꯅꯠꯇꯦ ꯕꯤꯅ ꯀꯅꯤ ꯁꯤꯅꯅꯤ ꯗꯤꯅꯅꯤ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯌꯥꯔꯕ꯭ꯔꯥ ꯈꯣꯠꯂꯕ꯭ꯔꯥ ꯍꯪꯒꯤꯁꯨ ꯍꯪꯕꯤꯔꯣꯕ ꯍꯥꯏꯅ ꯄꯣꯠꯇꯣ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯣꯖꯥꯔꯒꯦꯁꯣꯔ ꯑꯗꯨꯅ ꯂꯨꯔꯤꯕ ꯄꯣꯏꯟꯗꯤ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤ ꯄꯣꯏꯟꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯒꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯦ ꯏꯃꯥ ꯏꯆꯥ ꯊꯣꯛꯅꯩ ꯅꯠꯇ꯭ꯔꯒ ꯏꯄꯥ ꯏꯆꯥ ꯊꯣꯛꯅꯩ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯩ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯕꯗ ꯍꯪꯒꯣꯏꯅꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯀꯩꯒꯨꯝꯕ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯩꯅꯔꯀꯥꯟꯗ ꯁꯦꯟꯇꯔꯅ ꯁꯨꯝ ꯇꯥꯏꯅꯕꯁꯨ ꯐꯠꯇꯕ ꯂꯩꯌꯦꯕ ꯑꯣꯖꯥꯔꯒꯦꯁꯣꯔꯀꯣ ꯁꯦꯟꯇꯔꯅꯗꯤ ꯅꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯕꯤꯌꯣꯟ ꯁ꯭ꯇꯦꯠꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯉꯥꯛꯐꯝ ꯊꯣꯛꯄ ꯄ꯭ꯔꯖꯥꯁꯤꯡꯅ ꯉꯥꯛꯆꯔꯣ ꯄ꯭ꯔꯖꯥꯁꯤꯡ ꯊꯋꯥꯏ ꯂꯟ ꯊꯨꯝ ꯀꯜꯂꯣ ꯄ꯭ꯔꯖꯥꯁꯤꯡ ꯅꯨꯡꯉꯥꯏꯍꯜꯂꯣ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯍꯜꯂꯣ ꯍꯥꯏꯅ ꯁꯦꯟꯇꯔꯅ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯄꯤꯐꯝ ꯊꯣꯛꯄ ꯀꯣ ꯂꯟ ꯊꯨꯝ ꯄꯤꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯇꯣꯂꯣꯞ ꯆꯥꯔꯣꯅ ꯇꯣꯂꯣꯞꯀꯤ ꯃꯌꯥꯝ ꯑꯃ ꯀꯣ ꯄꯤꯗꯅ ꯑꯩꯈꯣꯏꯁꯦ ꯉꯥꯛꯆꯔꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯃꯁꯤꯗ ꯁꯔꯀꯥꯔ ꯑꯃ ꯂꯩꯍꯟꯗꯅ MLA ꯂꯩꯍꯟꯗꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯍꯟꯗꯅ ꯈꯤꯜꯂ ꯊꯝꯃꯕꯅꯦ ꯍꯥꯏꯕꯅꯤꯗ ꯑꯣꯖꯥꯔꯒꯦꯁꯣꯔꯀꯣ ꯑꯗꯨ ꯈꯤꯜꯂꯒ ꯊꯝꯕꯗꯨꯗ ꯄꯥꯏꯕꯤꯔꯤꯕ ꯏꯕꯨꯡꯉꯣ 이병ꯃꯁꯤꯡꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯊꯣꯛꯏꯕ ꯏꯁꯨꯁꯤ ꯇꯉꯥꯏ ꯐꯗꯅ Aꯅꯤ Bꯅꯤ Cꯅꯤ Dꯅꯤ ꯍꯥꯏꯕꯗꯨꯁꯨ ꯀꯟꯐꯥꯔꯝ ꯇꯧꯕꯤꯔꯣ ꯀꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯅ ꯇꯧꯕ ꯌꯥꯝ ꯇꯧꯒꯅꯤ ꯇꯥꯟꯅꯔꯤ ꯐꯥꯅ ꯍꯣꯠꯅꯔꯤ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯃꯈꯥ ꯇꯥꯅ ꯅꯣ ꯃꯣꯔ ꯍꯥꯏꯒꯤꯁꯨ ꯍꯥꯏꯕꯤꯔꯣ ꯑꯃꯗꯤ ꯍꯥꯏꯕꯤꯌꯣꯕ ꯑꯣꯖꯥꯔꯒꯦꯁꯣꯔꯀꯣ ꯑꯗꯨ ꯁꯤ ꯉꯁꯥꯏꯒꯤ ꯂꯩꯕ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯣꯛꯏꯕ ꯏꯔꯥꯡꯗꯨꯗ ꯑꯩꯈꯣꯏ ꯅꯝꯂꯤꯒꯨꯝꯕ ꯋꯥꯡꯂꯤꯒꯨꯝꯕ ꯊꯣꯛꯏꯕ ꯄ꯭ꯔꯖꯥꯁꯤꯡꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯝꯕꯤꯌꯨ ꯍꯥꯏꯔꯛꯏꯁꯦ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯝꯕꯤꯌꯨ ꯍꯥꯏꯔꯛꯏꯁꯤ ꯍꯥꯏꯐꯝ ꯊꯣꯛꯄꯩ ꯍꯥꯏꯔꯛꯑꯕꯅꯦꯕ ꯑꯗꯨꯒꯤ ꯖꯒꯥꯗꯨꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯀꯃꯥꯟꯗꯣ ꯑꯣꯏꯒꯦꯔꯥ IRB ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯕꯇꯥꯂꯤꯌꯟ ꯑꯃ ꯄꯨꯔꯥ ꯂꯤꯡꯅ ꯊꯝꯃꯀꯥꯟꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯉꯥꯛ ꯁꯦꯟꯕꯗꯤ ꯀꯌꯥꯝ ꯀꯥꯏꯒꯦꯕ ꯑꯩꯈꯣꯏ ꯍꯪꯅꯤꯡꯉꯤꯁꯤꯀꯣ ꯑꯗꯥꯏꯗ ꯑꯃꯨꯛ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯝꯅꯤꯡꯗ꯭ꯔꯤꯁꯤ ꯃꯔꯝꯅ ꯀꯩꯒꯤꯅꯣ ꯍꯣꯏ ꯊꯝꯅꯕ ꯄ꯭ꯂꯥꯟꯗꯤ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯑꯣꯖꯥꯔꯒꯦꯁꯣꯔ ꯊꯝꯅꯤꯡꯕꯒꯤ ꯄ꯭ꯂꯥꯟꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯕꯠ ꯊꯝꯅꯤꯡꯗ꯭ꯔꯤꯁꯤ ꯃꯔꯝ ꯀꯩꯒꯤꯅꯣ ꯁ꯭ꯇꯔꯦꯡ ꯋꯥꯠꯂꯦ ꯍꯥꯏꯕꯒꯤꯔ ꯀꯣ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗꯨꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯊꯥꯖꯕ ꯋꯥꯠꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦꯕ ꯑꯣꯖꯥꯔꯒꯦꯁꯣꯔꯀꯣ ꯁꯦꯟꯇꯔꯒꯤ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯐꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕꯀꯣ ꯃꯔꯛꯇ ꯑꯐꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯦꯕ ꯇꯧꯕꯇꯕꯨ ꯊꯥꯖꯕ ꯃꯥꯡꯉꯛꯏꯁꯤꯅ ꯃꯔꯝ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯑꯩꯈꯣꯏꯅ ꯅꯝꯕ ꯊꯣꯛꯑꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯀꯩꯅꯣꯅꯤ ꯑꯣꯖꯥꯔꯒꯦꯁꯣꯔ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯅꯤꯀꯣ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯅꯤ ꯀꯣ ꯃꯦꯒꯤ ꯇꯥꯔꯤꯛꯇ ꯊꯣꯛꯄꯅꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯨꯜ ꯑꯥꯔꯝꯁꯇ ꯀꯣ ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯕ ꯐꯨꯜ ꯑꯥꯔꯝꯁꯇ ꯆꯪꯉꯛꯄ ꯃꯌꯥꯝꯁꯤꯡꯗꯣ ꯃꯤ ꯑꯃꯈꯛꯇ ꯇꯨꯃꯤꯟꯅ ꯆꯪꯉ ꯇꯧꯔꯝꯕ ꯅꯠꯇꯦꯗꯅꯀꯣ ꯃꯤ ꯑꯃꯈꯛ ꯇꯨꯃꯤꯟꯅ ꯃꯀꯣꯛꯇꯨ ꯐꯤ ꯌꯦꯠꯁꯜꯂꯒ ꯃꯃꯥꯏ ꯐꯤ ꯌꯦꯠꯁꯜꯂꯒ ꯃꯤ ꯈꯪꯗꯅꯕ ꯍꯣꯠꯅꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯇꯨꯃꯤꯟꯅ ꯇꯧꯔꯝꯕ ꯊꯧꯊꯤ ꯅꯠꯇꯦꯗꯅꯀꯣ
full arms da moi kun kun thani fuing kai changi ha ba si changa tor mi yum mai thare mi phare launare khongnare ha taunare masi khanga pot amane ko adi changi pot to kana no kam do buno slightly khara dum no mo to khang ngam daga su dum inquiry amagi batung na ta kana ada ta kana operator lai kana hen operator wi ko la mi kai la mi ko chakri no ke dori no mai army gi record inquiry to state government gi lai badu ba intelligence gi report gi batung na kham khang ngam ni na jara ko adu ma yam khang ngam bi dra bra pa hang ni se ko na lai ba issue ji nam ngai te adu na ju lai ba issue ji khoina manipur ji jara ke shor just issue ma ko thoi na tau yaw to pot ma ta seng na am sathi ba pot ma sathare la long sathare ba sima diam kan pham moi de ko kan pham moi de se khu da moi na trong law gi am noi ta busi da kaw ngamar da thodo ma thokra ma tung da just ma du gi ondra ko dang sai ka hani issue ji na thai na bona ri bra ta kana atopa am ka hani se tangkhun gi snau sin khul da muk phong na embus ka na mi cham ani hat khre na tra adu gi ondra ko yum mai thare adu gi ondra ko dang sai ka hani am sathi ri ji ko lambi da ngak tang khat na ba gi ko lambi da ngak tang khat na ba saung na ba ngak wahi uta khenna soina khona ba taw da gi phuna chaina ba taru ba gi na phuna chaina ba da gi pe da na wa khra hang na ru ba gi da makta onjala yum mai thanga mi dina litang to possible ja ke so ko ngak khana ba ni saung na ba ni pham mai gi community gi ta ga phadna sa gi ma gi no gi dharma gi batungina madu phamin na wari chana ko da laktre lakta bu kai lakta bu sala hangu budani na sala hangu re hare hangu budu da hangmala ame haibi da makto onjel laga amu kara hani phu bu ju moina phubi ba ko phu bu ju moina phubi ba adu amu phamin na ga compromise tong ya jung lakpi da ba koi yam chathiri je manipur si ojara ke yam chathi ba sala chatnari ba ko kogi tawbang am kang bu sing jina ne khara ngasagi kitang sangal lai bara tawbang am kang bu sing jina koi je ngasagi namchan bi ba tuhat bi ba adagi ita yajarani ga lo si khongoi na ga tong tong tawai machat ma chathara i ba ko ada lak su kai manam gi no na hangu bai dang da adugi potu de khara yenara lak da gi halaga na mi gi mai ba tu khadok bi no kapsli tra adu thok adu thok ki parin nai potu na ka dore matang tong na si ai borde ya so intra kya chathira gam ding yo ba sibok da sum ka dore sibok da so ka dore lai ri issue ji gi ba laksin na ba khona ba di la na kyam lu thok no ka no ma da ko gi yam sathi ba yam crime to ba mi sinaba ya ba ko lekai amada situation koi khudam moina gang rape tor me na tragana sahi sudi banga am rape tor me adi mi sinaba ya ba du intention da di police to long pharaga ha to long pharaga na ko to puso kan da mi do ma kun shopagi oina sahi manga sahi tara magi hearing chatham tunga tare ko prisoner na sahi ma tara ma je bondi oina thame masai maran lai ga na haiba ko budinga me ko ado drug karba tor ba tero si thau tor ga mu je aina ta ma pharaga da lona ya da mo ma da mo je ek to ba terrorist ki ek pan laga drug ki achok ba khogi ka ni achok ba case ma kan to kan da potu chap chana mo da to ya de ha potu mo thamjala kan da ozar ke so hanne do pon ha bani da ko ado hanne do posak se adum yana ba them da sum mi phare hairaga mi phare to mi noi ka pe hairaga sie so me am gi da ko ga to no gum si ko na ka promise so de bo ozar ke ba no ai ro di la se ko urkhul da mi hanare ye ha su lan mi ko si kare ba ko gi namli wangli da thoiba problem ju yum mai thara me no mai ka pa mi phare hairaga sie so me am ko ga saunu gum si ko irang thon gun ko na du to lo de me ozar ke so oi to ro ngani ko me mi pha na pu no am to no be to system am sa le de ba irang to ro di pha dum pulisna pha dum irang to mu sin do lu work dum ni ga na miyam da madu thajab do le hendre poto nga le ga sai gi ka ni hoi mathang du lak da lak bi ga da no ai ku siam le di ba kle mani bu chane bi di ni om je ko